ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯨꯁꯂꯤꯝ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯝꯋꯥꯒꯤ 8ꯁꯨꯕ ꯐ꯭ꯔꯦꯁꯔ ꯀꯝ ꯐꯦꯌꯔꯋꯦꯜ ꯃꯤꯠ 2022 ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯇꯤꯚ ꯀꯥꯎꯟꯁꯤꯜ NEC ꯒꯤ ꯃꯤꯐꯝ ꯐꯝꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯑꯃꯗꯤ ꯔꯤꯖꯣꯂꯨꯁꯟ ꯀꯌꯥꯁꯨ ꯂꯧꯈ꯭ꯔꯦ खुरुमजरी नुमिदांगी पोनी टीवी मणिपुरी पाव मीटिंग ताबिरिबा पुनमपु लकी तखेलंबना तरामना ओक्चरी ngasi Manipur University gi MIMS Auditorium Hall da MLA Sek Nurul Hassan na wathoiba mitunglen oireduna Manipur University Muslim Welfare Association Mamwa gi 8suba Fresher Cum Farewell Mid 2022 pangthokre Chief Guest ki warol piraduna MLA Sek Nurul Hassan na mioiba aikhoina Kaidonungda matam manghan loidabani matambu mirairabadi aikhoina tawningliba thabak tawbada mapung phaba ngamloi matamna kanabusu ngaibidanaba aikhoina thabak tawba matamda matam chana tawbagi hainabi thamgadabani haina fongdoki mahakna makha taraduna University asina piriba khudongchaba sing ningthina mahairoi singna lauduna tungda matik chaba miyoi ama oiba ngamnaba honagadabani University asigi mahairoi singnasu UPSC na lauba exam singda saruk yaraduna mai pakpa ngamnaba amadi mahairoi singna satra singi punsida lairingai matamda hotnaba yaba hotnaduna samas asida kanaba piba ngamba miyoi ama oiba ngamnaba hotnabiyu Senior student singnasu junior singbu guide tawbibagi hainabi thamgadabani amaga mateng pangnaduna mahairoi singsu thabak tawminaba amasung masigi kanaba singsu fongdoki makhatana MLA Sek Narul Hassan na mahairoi singi damak mahaki maikaidagi angamba mateng tawduna lakli makhatana su lepa leitana tawkhigani haina su haiki mamwana ngasi sinbiriba function asidagi hena chauna mathangi chahid da sinba ngamba oibiduna University asidagi research scholar kaya marum post graduate kaya ama puthorakpa ngamba oibiu haina borsu piramki Manipur University gi senior assistant registrar nodal officer minorities Alhaj Anishul Alam Department of Biotechnology MU gi assistant professor Dr. Hamidur Rahman Musugi president Sanasam Steven Singh Mawagi president MD Jakariana Thoram Asigi Maru Oiba Miyoi Singh Oiki Thoram Asida Satra Satri Research Scholars Satra gi Luchingba Singsu Saruk Yaki Music piece dagi hena phasaba hena bonding hena legadova road solid legadova aikhoigi road map am yekthuaga blueprint leiraga road map adugi makha da thabak tominaba targadi win-win situation weganeba ana sahi amada anuba aikhoi MA gi post graduate MA MSc saniniba satri satra mayam le aikhoi meitai panganda graduation loirakpa tongan ba colleges sing dagi tobada MU da kamaina mingchangani kamaina MA gi admission phangani khangda hairiba sing awareness piba makhak da kar leya aware henba makhak da kar leya puthomina ba puna phamina ba dialogue discussion argument constructive argument not destructive argument hairiba sing se toraga life is a great challenge life itself is a greatest challenge you have to overcome it overcome to overcome the factor ani khakchanga time and money matambu phasana meticulously use to raba paisa bu meticulously use to raba everyone will excel National Executive Council NEC gi meet Phamduna wafam kaya khana nainaki amadi resolution lauki haina ABBP Manipur State ki General Secretary RK Rabichandra Singh na fongdorakli ngasi Akil Bharatiya Vidyarthi Parishad ABBP Manipur na sinduna wangkhai kaithel asangbida leiba loop asigi office da paumi singa unabagi thoram amada wafam asi fongdokibani mahakna makha taraduna mifam aduda lamdam asigi education social national security national education policy implement taunaba amadi Central University entrance test pangthokpagi matangdasu khanaki haiki chaliba chahi asigi oina crore ama membership ki target thamli 1 crore tree plantation ki target thamli meeting adugi waref oina
unethical oiba hiram singda state government na education sector singda khud thingzindaba national education implement tauba karel national secondary amadi self relief india ama oinaba honaba matamda youth singna laugadaba thodang singi matang yauki hainasu phongdoki handakta angthokkiba EBVP National Executive Council NEC haiba kusigi meeting duidamukta meeting du lawkhiba decision resolution sing amadi khan nainagi sing adu mayam mafamda thamnabidamukta kaujabani haiba koigi wafam sing si thamdangi mamang oinana akoi hojik Manipur da nang nang koi thokhiba yamna laibak thiba yamna tujuki aki tujungai oiba angang nupi macha ama class 11 kg ketang tamne angang nupi macha ama bu rep to bi ba amadi ma ke he pokpi ba mapa busu phubiramba asigumlaba yamna tabata ti khogi kiba asigumba thokdok ase matungda amona thokpi tanaba amadi hai riba thokdok ase chenriba misik adubu habiduna mahako matik chaba dandi pibiu hanai condemn tawjari EBVP Manipur gi side gi 1 crore membership target ko EBVP gi handak July 9 dagi horaga angthok sagadriba membership se ko 1 crore gi membership target thamjari haiba membership hai se ko gi satra khatam dagi tawgadaba membership ni dagi 1 crore tree plantation target haina ko gi India gi Bharat ka ko gi usara lakh ama tha 1 crore ama sorry crore ama thaba gi ko gi tumaina जो कोई टारगेट नहीं कोई हाइंग आज जून 5 हाइंग दे होरगा कोई रजिस्ट्रेशन होरगनी अदुगा निमित कोई हफ्ता आमा कैंपेन चथर मतुंगा हाइबा उ थाबरी प्रोग्राम सु तौजगनी दगी 1 crore ब्लड ग्रुप लिस्टिंग टारगेट कोई हाइब सु कोई लेइबा ऑल इंडिया के ओइना बिगा लेइबा कार्यकर्ता सिंह दगी मिपुम पुदिमकी ब्लड ग्रुप खंदो उबा मतुंग नै कोई हाइंग करिगुंबा खनागुंबा दरकार तारपो मतंगा mahang efforts or ma mating pangan bagi itu kumba abyan habata campaign na masu ko EBVP na thamde adagi 2 lakhs village da kogi ek gaw ek tinanga na ko mamang da su tawse ki ba kogi tiranga chinga pagi atu kumba 15 August ki numit da tongba kogi 2 lakhs village da adu ki se ko EBVP na handaki plan hapse adagi Sempi with campus unit and EBVP na sumamanda tawba ki campus tuga EBVP ki karakata sahibi membership chalaga mafam tugi satra sing interaction tawba amadi mapui ki campus tu laiba tawba toksing yingsinba Haukiba June gi tang ani gi numidang pung 8:30 rom tabada Ras Medicity gi proprietor Haubi Jamral Razen gi yumda sakhangdaba singna bom pokhai halambabu yaningdaba uttuna Citizen Club Soibam Laikai Wangkhai Khunau Mara Paibi Amadi Wangkhai Khunau Women's Development Committee na Sinduna Citizen Club ta wakat mipam phamkre Hiram asiga mari leinana Women Development Committee gi Secretary Hanjabam Ibem Nusina haikibada Mirakta bom lang sinduna miyamda aki tujungba bibiganu karigumba asok apan nang labadi thok labadi kari oiramgani kari maramgi kanana taurambano icha singna sengdopira u amadi asigumba asi makhatana chathabiganu haina phongdoki bom bukaiba yumlakta bom bukaiba yumlakta bom bukaiba bom bukaiba video sengdopio bom bukaiba video pura sengdopio Ras Medicity ki provider oiriba Rajen sigi yumda bom langthindana tawbase mission program yam marakti da tawbate khoi yaningde matungda amona thon biganu aduga loinana masigi thabakse karamba sangstana karamba icha singna tawbano haibasisu khara thuna mayek sengang tang phongdok pirau thangna jangna badadi laiba kinana kadoini angang nubi thanaba khona ba chatpa khopa loi jaungna riba ngantani namadeda asina thori kari oini icha singna khara khanda biraga amutang yamna thuna sengdok pirau Leptana Chatharakliba Coalition Against Drug and Alcohol Kadagi Nisa Tingbagi Drive Makha Chatharakpa Oina Kada Infal East District na ngasi nungtil pung ahumrom tabada Aduwaida konung mamangda laiba Andro Parking dagi yungaw liter chanirom phagatkre loina na phagat khiba yungaw sing adu media gi mamangda nalada haidok tuna manghanki
Puwaribu lana wahanthok piduna apunbagi saktam thugainaba sinbiganu haina Committee of Civil Society Kanglaipak CCSK na ngasi thadorokpa cherol amana hairi cherol asina makha taraduna hingminnariba khunai asida puwarigi waribu nathairaga thugainaba hotnaba haibasimag laibak thibani lamdam asigi organizations sunataba yumlon naduna lairi hainasu khangjaraba Kangrup mitop na yamna henna khanghaibagi mawongda ngangba sakpa tauriba asimag su yumlon nabada pirakpa phattaba ithil amani haidaba ngamloi amaromda amuk lamdam asigi leihauda leiraga lamdam asigi pothok chathokta Hinglaga mitopki wakhal khanduna thugaina ba honaraklabadi maduda tuminna yengduna leiroi haina palli Manipur hairaga leiriba chingtam asi ama khaktani puwariga iroi naduna chatlibasi lengdraba wafamni haina historical breakdown evidence fact masing khangdana leiriba asimaktada amuk lamdam asigi saru kharasida migration theory da ngauzaba kharana history bulana Semdok semjin tauduna punna hingminnabagi lambida singsep thajinduna machoi tahanbata natana punna mapu singthana ba honarakpa asidi pukning thaugatningai suoi oide lising amaga chamapan nifumapan margin agreement asi illegal oi haiduna launariba amadi masida kari tauba yai haiduna lairingai sida amuk agreement sida chingi saruk yaukhide haiduna hairakliba asimak apunbagi saktamda singnarakpa anauba makhalgi langjan amani thawong asimak leingakna akanba mityeng changbaga loinana akanba akaknaba dandi pifam thoi haina cherol asina palli Mantak ke ching thanpilon da village sip ke Cherauzau gi luching makhada World Environment Day ga mari leinana u chara chamirom thakre hariba thoram asida khunja kayana tholak tuna u char thabagi thoram asi pangthoki amasung ke Cherauzau komna phongdokhi bada khun asina chahi khuding World Environment Day ga mari leinana u thabagum hayeng June gi tang manga asi nomaijing numit taba maramna ngasi mangoinana u char thabagi thoram asi chathabani tungdasu environment bu kannaba u char kaya ama thakigani haina phongdorakhi Congress ki maru oiba luchingba manga amadi akali dalgi luchingba ani BJP da yaukre Congress ki yamna nungaitaba pau amana ngasi Punjab ta party asigi maru oiba luchingba manga Bharatiya Janata Party BJP da yaukre Chandigarh da leiba BJP gi office da chattuna party asida yaukhraba sing adudi hanagi minister amadi senior Congress luchingba ama oiramba Rajkumar Barka Balbir Singh Sidhu Sudarsam Arora amadi Galpreet Singh Kangarni Barnaras dagi hana MLA oiramba Kelwa Dillon Congress ki leader Kamaljit S Dillon galoinana Siromani Akali Dalgi hana MLA Sarup Jan Singla amadi SAD dagi tanthorakraba Mohander Kargos amadi Mohaligi Mayor Amajit S Sidhusu BJP da yaukre Paugi marakthana atenba break ama longminase
ब्रेक की मतुंगदा तारामना ओक्चरी मखाताबा पाउ पिजरी फिट इंडिया कैंपेन कमिटी अमदी फिट इंडिया क्लब मणिपुर यूनिवर्सिटी न सिंधुना वर्ल्ड बाइक साइकिल डे थौरम मणिपुर यूनिवर्सिटी दा पांगथोक्रे फिट इंडिया फ्रीडम राइडर साइकिल रैली असि भारत न निंखा तमलक चही 34 सुरक पगी भारत सिंबा थुना पांगथोकलिबा आजादी का अमृत महोत्सव का मरी लेना मिनिस्ट्री ऑफ यूथ अफेयर एंड स्पोर्ट गवर्नमेंट ऑफ इंडिया की मीटिंग मखादा पांगथोकपनी ngasi thauram aduda langthabal AC gi MLA Karam Syam Manipur University gi BC and Lokendra Singh Fit India Campaign Committee gi Chairman K Jugindra Singh Fit India Club ki Chairman Professor M Premjit Singh Olympia Sol Olympia ke Thoiba Singh amadi saknairaba film actor Hamum Sadanandana athoiba mitunglen amadi thoramapu oina saruk yaduna Manipur University gi Traffic Island dagi hauduna punna mahairoi chahum muka loinana nambol gi maibam lokpa ching fawba cycle ride adu chatki Internet Quality Assurance Sen IQAC Department of Sociology Escola Women College Nambol Manipur Amadi Art of Living Infal Manipur na punna kusam naduna nongmagi oiba life skill and mind management ki hiramda sensitization program ama college asigi conference honda ngasi pangthokre thoramduda Escola Women College Nambol gi hanagi principal Professor S Chandra Kumar College asigi principal Dr. W Robindro, Department of Sociology ki Head Assistant Professor Dr. S. Bogendro, Art of Living ki Senior Faculty Member Singh Laisram Dixon Amadi, Razakir Rahman na atoiba mitunglen Singh Amadi, Wangang Loi Singh oina saruk yaki, Thoramduda akang ahay Singh na miyoy bana, wakal Laitana nungay ni hingbada changba, masak Singh tawgadaba, tawroydaba tabak Singhi wangang duna, Miyam punna taminaki Dr. S. Bogendrona Fongdokibada Miyoibagi Wakal Asi Ningtina Kantabang Ngamlaba Amadi Wakal Asi Menes Tawbangam Lagadi Awaba Kaya Tenaragasu Laina Wadabagal Manaba Maramna Undergraduate Mahairo Singh Angang Singda Mind Menes Tawbangam Naba Amadi Hana Mangjona Kanghan Naba Pandamda Tauram Asi Pangtokpani Haiki Ngarang ayub pung tararom taba matamda Yambem Community Health Center Yaripokta duty tawduna leiba Dr. Amom Jotinda nongmay namduna aki akang nanghanduna hatkani tawramba tawdok adubu Laimanai Youth Club Yaripok na akan ba mawongda kandem tawrakni ahing nungtil kangdana mataw tawriba miyoy bagi punsibu asi bagi kayatagi kanana ba hotnariba Dr. Amada aki akang nanghanliba miyoy asigi mathakta maralgi oiba matik chaba dandi pibi baga loinana asigumba thawong asi matungda amuhana thohan biraktana ba apel tawrakni Loinana ngasi Laimanai Club Amadi Maira Paibina Yaripok Thongkongda Wakat Mipam Pamkre Miyoy bagi kunsibu kanana ba amadi layeng dari ba awana kaya purai ba siguma daktar amada ki khangpi ba habase miyoy bagi hauna lamchat nate aduna asiguma thaba se matang kui na koi Maira Paibisuna dana bhamda dana mihan nipun amadi nongmai gal kachara se laitre hana koina sar biren naju barabar la phokpiri ba akoi kayam nonga na lejarama ba adu ngasi de koi se asigumba mathong hukta ba sagi lamcha chatba doctor da bu akoi nongmai namdana mangonda aki khan khangan ba asigumba lamcha la se akoi yaning de mama amoina aduna maram aduna asigumba miyoy sing asibu akoi lamdam asidagi yamna lamna tandokna mahapu aku taya pibiyo haina ngasi akoi yamna thagachari balainga amadi akoi yamna harau jari balainga asina asumba bichar tawburi rakkani haina mama masi akoi punawna sar biren gi mafamda akoi hanna khoramdana hajari World Environment Day lising ani kunithoi gi thorongga mari leinana
Tree plantation among asi Pangai da Laiba Ram School da School Asigi Chairman Oiriba Dr. Kalaga Loinana Pangthokri Thoram Aduda School Asigi Principal MD Anjar Khan Amadi School Asigi Senior Teacher Oiriba Samiru Thapasu Sarugyaki School Asigi Chairman Dr. Kalana Fongdokibada Only One Art Haiba Hiramda World Environment Day 2022 Asi Pangthokpani Loinana Hauzik Aikoina Lairiba Amatangairaba Prithivi Asida Lagliba Aying Asagi Ketnaba Kaya Asi Uchar Kaya Ama Thazilabadi Asengba Nungshit Nungsa Pangani Amadi Pataba Carbon Dioxide Su Uwasing Aduna Chupsinduna Asengwa Nungshit Thadorakani Haina Haiki Tree plantation tauba asina yamlaba sa uchek singi leifamsu pibata natana air pollution dagisu ngathokani haina fongdokladuna miyoibana hingbada changdraba yadraba potlam kayasu mahausa lairembi imana piri haina su phongdoki Revived Drug De-Addiction cum Rehabilitation Center da Lairakpa Nambol Foizing dagi Rukram Sanjoi Chahi Kuntrani Thoi Apokpa Ragumani Laikidabagi Thaudokta Chenaba Mioi Ahum Nambol Police da surrender taurakle Loina Nangasi Quarta Puthoklaga Police Custody da Rima Lautharagani Haina Haukiba Sangol Sen Numitki Numidang Pung Mapan Rom Taba Matamda Center Gi Mioi Singna Rukram Sanjoi Masangamdre Haiduna Nambolda Leiba Sayol Hospital da Pukhalaki Adubu Hospital gi Doctor na Siri Haina confirm Tauraki Taudok Asiga Mari Leinana Police da surrender Taurakraba Center gi Mioi Ahum Adudi Poising Awang Laikai dagi Warokpom Jagat Chandra Sahi Kuntramathoi Apokpa Ibo Choba Kwakaithen Ningthem Kol Dagi Laifrakpam Premananda Chahi Kuntramapan Apokpa Polendro Amasung Kurai Kongpan Chingambam Laikai Dagi Takhel Mayum Tinku Sahi Kuntrani Thoi Apokpa Laikhidraba Devan Kawi Misi Asigi Matangda Foizing Awang Laikai da Laiba Community Hall da Miyamgi Oiba Mifam Ama Pangthoktuna Committee Against the Custodian Death of Sanjoi Kauba JSC Ama Sengkre JSC Asigi Convener Nauksekpam Singhajina Laikhidraba Sanjoi Misigi Matangda Aseng Balanglan Langjin Fangdriba Fauba Amadi Jenaba Singi Matakta Matik Chaba Action Laukhatriba Faubadi Asiba Hakchang Laukiroi Haina Fongdoki Mamang Chahigi Sora Kunuta Laifam Loglung Laiching Kunka Amadi Kurau Popi Areagi Manungda Ningsingba Toktraba Matamdagi Ipa Ipu Singna Inkol Koiduna Mahai Marong Manama Sing Thaduna Yonjaraga Imung Manungi Jibika Oiduna Hingduna Lakliba Mapam Asivu Forest Department na Lausilagani Haibagi Mawongda Hauzik Lamsing Asi Thadok Loidabagi Maram Piu Haiba So Cause Notice Piba Haurakpaga Iroinana Puwarigi Ngalingai Matamdagi Lairaklaba Kakchingi Lamsingbu Singnaduna Handak SCTPL na Kakching Lamkhaibu Technopol District ki Manung Chali Haina Pauche Singda Fonglakibagi Maram Hayeng Jungi Tang Mangagi Nungthil Pung Ani Taba Matamda Kakching Sumak Laikai da Laiba Januram Hall Kakchingi Prazar Social Worker Club Association NGO Sing Yaungna Miyam Punbagi Oiba Mifam Ama Pangthokani Hairiba Mifam Asida Praza Khwai Punamakna Saruk Yabinaba Mamang Sing Committee na Paujal Pirakli BJP Bisnupur District na Sinduna Modi Gilengak na Bharat ta Chahi Nipan Mapungfana Sasan Taurakpagi Singthaba Oina Bisnupur District Asigi Manung Chanba Ningthaukhong Bazada Laiba Minister K. Govindaski Yumda BJP gi President A. Sardana Athoiba Mitunglen Oiduna Pangthokre Thoram Aduda A. Sardana Lengak Asina Haukiba Chahi Singda Miyangi Damak Taukiba Afaba Thabak Kaya Lairaba Kayagi Tembang Amadi Makhal Kayagi Scheme Kaya Paikhatuna Taukiba Mayangi Matangda Palladuna Paikhatliba Thabak Punamak Asi PM Narendra Modi gi Miting Makadani Haina Fongdoki Tungda Work Amadi YAS Minister K. Govindas Nasu PM Modi gi Liching Makada Bharata Honglakliba Kaya Singthaki Thoram Aduda MLA T. Robindro S. Premchandra X. MLA L. Radhekeshwar M. Prithviraj Amadi Atai BJP gi State Amadi Bisnupur District ki Luchingba Kayasu Saruk Yaki Aroibada Maruiba Pau Amohana Pizari
Manipur University Muslim Welfare Association Mawagi Mapan Suba Fresher Cum Farewell Meet Listing Ani Kunitoy ngasi pangthokre. Amadi National Executive Council NEC gi mifam phamduna wafam kaya khana nainakre amadi resolution kaya su laukre. Ngasigi oina matang sida Poni TV Manipuri Pau loisinjare meeting tabiriba punamapu amuhana kurumjari.